Manipurda May ahumda kangluf ki irang hek haurakibadagi Miraibaktagi selgi mating fangba media amasung organization kharana asengba maramdi khangdana thokliba irang asi akhanaba lining chatpa kangluf amabu muthatnaba irang ni haina malemgi mamangda utnaba kanna honaduna lakli maming leiraba magazine organizer da phone kiba paw amana hai foreign dagi sel thadarakpa media khara amadi atai organization kharana manipurda mitai hindu singna christian travel singbu chingdagi maru fukna tanthoknaba honare haina makhal kayagi aranba paw sandoktuna lakli adubu asengba saktamdi ona taina badani manipurda thokliba irang asidi supnagi mitei amasung kuki tribe ki maraktani organizer gi paw asina hai manipurda naga taba district mari ukhrul chandel sanapati amasung tamenglongda mapung fana tangdu leitaba fibamda leiri handakta christian learning chatpa achoba travel community ama oriba nagana haikrabani madudi kulai paiba kuki militant singna naga miyamda hanna khanaba haurakle naga civil society ki achoba luf ama oriba tangkhul naga long TNL na kuki militant singna mara lezada micham singda awaban waitaba kaya pire haiduna condemn tawkre asigumba hanna khalludaba amadi tawfam thoktaba thawang kaya khulai mapung fana paiba kuki militant singna micham labi satpa singi mathakta chatharakliba otpagi thawang yaba ngamloi matungda amuk hanna tawrakanu haina akanba section wa pikhrabani Asinguba talaksida US ta leiba North America Manipur Travel Association namta koba kuki zo tribe single luf asina Manipur da kangluf ki irang hek thokpa horakpadagi ngasi fawda India gi amadi Hindu gi mayokta America amasung malem da aranba pawkaya sandoktuna lakli hauzikna namtana Khalistan gi pandam saukatpa kangbu singa khutsam naduna Indian government amadi Hindu gi mayokta Mina tabada tukat jaba pokhangadaba wari kaya sandoktuna lakli haina paw asin hai handakta namtagi Canada chapter gi president 𝐍𝐻𝐾𝐌𝐓𝐀 na Canada gi Suri Gurudwara da wangang bada India da minority singda miot minai kaya sathai hairaduna maral sikhiba ure masigi video social media da viral chatkre Khalistani terrorist Hardeep Singh Nizar Suri Gurudwara gi president orambani mak hokiba jun thada Gurudwara asima ki mamangda masak khangdaba mioi kharana halam kibani hauzik fawda mahapu kanana hatkibano haiba khangmangamdri Canada government na di India gi khut yawi haina maral sirak kiba leire India na wafam adu reject tawkhrabani masina maram orga hauzik India amasung Canada gi marakta diplomatic mari Mausagum yam namak faba oidrabani 𝐍𝐻𝐾𝐌𝐓𝐀 na Gurudwara aduda wangang wada Canada lengakta India na chathari haiba mioi bagi hak manghanbagi thawong sigidamak India lengapu condemn tawnaba haizaki loinana America da Manipur da thokliba irang asiga mari lenana protest rally sing pangthokpada Khalistan bu sokatpa Sikh kanglufki mioi singna mating pangnaba haizaki asumna kugi zo tribe singna pro Khalistani radical singa khusam narakpa asi India manungi security da soiden akaiba ma oirakani haina organize ki paw asina hari US amadi Canada da leiba kuki zo tribe ki luf amadi mioi singna India gi mayokta leiba pro Khalistani radical singa khusam naraga India amasung Manipur gi mayokta loinana Hindu singi mayokta phone campaign chathariba asidadi NIA na so motor case amata lokhatriba karigino haina miyamna hangnarakle ningsingba yabadi handakta Geneva da United Nations Human Rights Council gi yankai mari suba session gi nakalda US ki Evangelical Society amana namtaga khusam naraga sinba mifam macha amada suluf asigi luching bini haiba party nupi amana Manipur da Hindu meiteina crime sathaki haina maral sirakpada ipsagi vice president amasung kokomigi spokesperson Khoraisam athobana paukum pikibani adubu Evangelical Society adugi luchingba amasung mifam adugina moderator oikiba Lebanon macha Christian amana athobagi mic muthat handuna matam tension hanke मणिपुर के पीड़ित लोगों को लेकर आप हमारे साथ खड़े होने का आप सबको निमंत्रण है हमें एक बेहतर दुनिया के लिए एक साथ लड़ने में आपका सहयोग चाहिए जब हम साथ खड़े होंगे तो कोई हमें जुल्म का शिकार नहीं बना सकता ये मेरी आपसे विनती है वाहिगुरू जी के खालसा वाहिगुरू जी की फतेह